ngasi numida wairam phung ki pandam pauksi degi marui i pauksing khonga saraga manipur top channel gi maike degi miyamna thamjagi ahanbada hayeng khwairamband keithel degi houduna miyoi sa kayana Torbung Bangla da thomjin gadawri amaramdana manipur gi mafam amatara sin kuki narco terroristing phumba yaroi folks Torbung Bangla sin kuki narco terroristing lairon sanba yaroi haiduna hayeng khwairamband keithel degi houduna Torbung Bangla da phawba miyoi sa kayana thomjin gadawri hiramasiga mari lainana ngasi khwairamband ima keithel joint coordinating for peace na sinduna khwairamband keithel da pangthokpa pawgi mipam amada committee asigi co convener y ebe yaiman hai Torbung Bangla da kuki militant sing lairon sanba yaroi haiduna hayeng khwairamband keithel degi houduna Torbung Bangla tamna furupsa kayana saruk yaduna sanction gani sanction basida lamdam sida laiminari ba furup kang khuding waki miyoi singna saruk yabi waiki maana makata na hai kumja english ngani ga kungo humdoi gi august saisat ahumda kuki militant singi haksang Torbung Bangla da lairon changani haina thaurang li basi lalhaw sigi lambi kangaw narakpadi gi tawpham khangdarba kuki lusing kharagi mathong hukta ba thawani lairon changadaba mafam simak thawoina sayenaba mafam khalaga tawba irang amamuk tholaknaba sinma poramni Maramaduna sayenaba lamda lairon chanba suya yaraiki magna hai manipur dagi tokhaiba lenga ama demand tawramlaga demand adugi marumda kari su khangjadraba masamaki na ha kayabo asibagi khaya nungda langsilaga hauji amuk asiba singa duda politics tawrakli basi anemba thaki politics ni tokhaiba lenga pamlaga bu asiba lairon chanba issue amu ohenana bu khona pamthokpra lana sibu loire haina khalawara makhatana shiroidabra matungda amuk shiraklagana kadaida lairon changadawri haina hangnaduna nakoina puksel senglabadi nakoigi demand adu india lengak adumuk talo tokhaiba lengak talaga bu karigi mitei furup halibano karigi mitei yumsing mai tharibano karigi national highway thinglibano karigi state force tainari bano haina sumang nangki magna hai punama sina takpadi popi thaba drug lalonba kuki lusing khana masamaki kuki miyambu kuki len amagi mangmanghalaga lana lamjinglaga popi mahi lokpiyana bamadi drug lalonbada maning tamba phangnaba lan hobani haidaba ngamroi makhoigi khujin tharang singasi kuki miyamna su munna nainaba matam oire maduna taduna makhoigi khujin tharana kuki nupi singna mang thaduna sayenaba mafamda asibak sang lairon sanana bohona riba sidagi tholakpa pamdaba thaudok punamaki thaudang kuki nupi singna pugadabani loinana state lengakna matam sana khut changduna lokhatpam tokpa thabak lokhatkadabani khwairamband ima amadi manipurgi mama oibi khudimangna mitei gi lam amatada asiba phumba yaningde karigumba mama oibi singi apamada lengana athingba pirabadi thangnaba mikupta manipurgi mama oibi singna satharakpa thawongna tholakpa apapatagi thaudang pumba manipur lenga amadi center na pugadabani loinana thawong asi thingba ngamdrabadi manipur lairiba lusingba khudingma manipur laibi yaro habisi mama oibi singi lengdraba amadi hongba lairoidaba phirepni haikhen su pausita phungdorakli amaromdana Manipur gi mafam amatada sin kuki narco terrorism phumba yaroi folks Manipur gi apun bigi saktam thugaina ba khonariba sin kuki narco terrorism gi asibak sang Manipur gi mafam amatada phumba yaroi haina Federation of Civil Society Organization folks na section 1 thamnakli wangkhaida leiba lup asi ga office tang asi pawmising unaba amada folks gi president ts Manihan hai Manipur gi apun bigi saktam thugaina ba khonariba miyoi singi asibak sang Bishnupur district ki manungsan ba Torbung Bangla da leiba Manipur lenga ki district agriculture office complex lairon changani thaurang libasi Manipur lenga ana khudak da thingada bani loinana mafam asida kuki nupi singna sengdokpa lakpa Suchampur district police amadi central force na yengduna laikiba sina sin kuki narco terrorism na Manipur gi apun bigi saktam thugaina ba khonariba sida state amadi center da paliba BJP gi lenga asina ayaba pirabra haibigi singnaba laire maramisna state asida makhatana pamdaba thaudok wathok sing thugaloi hairabadi hayengi thauramasi laingakna angamba main power sizinaraga thingadabani amaramda more state force thajinbara tenopal kuki singna thagalakpada ngasi phawba tear gas smoke bomb ama phawba sizinaraga sanction mangamdaba sina Manipur law ani leirabra haibig asobu singnaba laire maru oina tampaktana kaisu leitaba irang amagisu tear gas smoke bomb machine khangdana kapa madi miyoi kya pharga jela thamba ngamlaga singdana lo leitaba amagumna leiba sikeningde amaramda hauji state asida thokribi irang asiga mari rainana loop kharana miyamdagi mateng lawbura tongan tongan lawribasi tokpiduna amakhaki makhada mingda mateng lawnaba hotnabiu haina su appeal tawkeri
Makasa Tarapoina to Papona, Manipurgi Iranga Mari Lane, opposition gi mutes in India gi President Unaduna, memorandum Pishin Cre. Manipur Housing totally be Iranga Sikimatana, Prime Minister Narendra Modi gi Makedi gi Mark you Wapam Ama, Parliament Kangaluhan, opposition bloc India gi losing Musina, Nasileva Siki President Draupadi Murmud, memorandum Bidro Takshin Cre. Opposition broke India ki losing machine na pishin kiba memorandum maduda Manipur ki issue ga mari lainara Prime Minister bu Parliament wanga ngana ba madi Iran na sola bi state sida amuhana ingta papura na bkhona bada mathau ta ba thabok thorom sing gi oib list ama pina ba taksin ki loinana state sida Prime Minister masamak satuna ungkhatna riba purup sing gi marak hingsa gi thabok thadokna ba amadi machin mana oib gi mari session hanana ba appeal tawgada bani haina taksin ki opposition ki losing machine President Unaru Rabamatuna Rashtrapati Bogan Mamang Pomishing Unabamada Congress ki President Malik Arjun Kharge Hai Handak to Manipur Satluba MP Sing Yawa Mute Kangbu Aduna Leva Siki President Unaduna Manipur House Oriva Tangdu Laita Draba Piba Masiki Matanga Fondo Poloina Iran Sola Mafam Singadu Makoina Tiangara Kibamadi Urakiba Singadusu President Tamki Hadi Makatana Kharge yauna ate opposition losing machine gi mai ke digi permission da alliance ki member kuntraga mathoina saba mute kangbu aduna president unaduna Manipur gi haujuk oriba phibam gi matangda wafum kya fukhat ki soiki makasa tharakpoina to perform na August 3 dagi Torbung Bangla gi miya masa masa gi mayumda sangna ba phire blockre August 3 phawba gi mamang lengang Torbung Bangla de ki militant sing takthokna ba matam thakre Torbung Gram Panchayat ki manungsan laiba mitay khulsing kuki militant singi mongpam oiba yaroi makoi gi mongpam oina ba honaraglabadi international law gi wangbada amasum civil religious war gi invite torak oina lawgani haina Torbung Bangla gi miya na phongdokhi ba loinana lakliba August 3 lanjena duna lairiba Torbung Bangla gi miya masa masa gi mayumda hanjuna na ba phire blokre phire basi gi mangoina na lengana kuki militant sing takthokina ba akan bo apum tamkre Manipur Press Club tangasi Torbung Bangla gi Social Welfare Club amasung Maira Pai bising paumisinga unakiba mada club asigi advisor loitongmam sursan hai Torbung GP gi manungsana laiba Torbung Bangla Wai Khurok Torbung Gobinpur Torbung Bazar Torbung Sapalaikai Kangbai Phagaksau Ikhai amadi Phagaksau Ikhai awang laikai hairi mafam singa sida narco terrorist ngasigi mafam oigani hairi basi yabang amloi Torbung GPS haukiba mi ahumda Sisampur dagi haurakkiba ahanba lanbung oikiba mafamni hairiba mafam asida yum kya mai thadokibada natana miyoi kya gi punsi pik pukhamna khraba mafamni maram asna lenga na miyeng sangduna hairiba mafam asi kanbiu hain apple torakli magna hai relief camp singda sangjafam lawduna laidiba Torbung Bangla gi miyam lakliba August 3 dagi Torbung Bangla da laiba masa masa gi hanagi mayumda sangduna lairagani maram asna Torbung Gram Panchayat ki ward number 1 dagi 6 phabu kuki militant singna lawsinduna lairiba si August 3 phaw gi manungda lenga na takthokadabani karigum lenga na takthokpa ngamdrabadi masida tholakpa apapata pumba lenga na pugadabani hanesu phongdorakli Makasa tharakpoina to perform sin kuki lalawbu singi asibak sang Torbung Bangla da lairon sanba yaroi UMO Miram dagi sangsilakpa sin kuki lalawbu singi asibak sang Torbung Bangla da lairon sanba yaroi nampu da lairon sanana bohona raglabadi madura tholakpa apapatagi thaudang pumba center amadi istelenga na pugadabani haina Universal Mother Organization UMO na phongdorakli Lamphel da leipa organization asigi loisang na ngasi pangtokkiba pawgi mepamamada organization asigi president Moirangthem Sarojini na hai center amadi state lenga na sin koki lalhaubu sing asi gelhomi na ti haiba khangna masagi maram namda puan khibegi muhutta Manipur gi Torbung Bangla da lairon changini hairiba si oithokpa yaroi hauju thokliba kangloki irang asida leikidraba phurup anima ki isa singi damaktadi mama am oina nungaita phawi adubu lamdam asida mai hauna saktuna lairingai tanja asida miramdagi sanglakpa koki lalhaubu singi leikidraba haksang sing mitei phurupna lairamba khulsing temthoktuna lairon changini haiba sidi UMO na yaba sukngamloi haujik soknariba lan asida sin koki lalhaubu sing asi lamdam asigi yelhomi nathi mapanagi sangsilakpani haiba si Manipur lenga na su haikiba leikrabani Masida mataukuramna lairon changani hairibu wapam masi oithokpa yagadoribano maram asina sin kuki lalawbu singi haksang singadu makhoi masa masagi lamna puduna lairon chanbiru ro haiba haina haiki mangna makhatana hai asuk yamna wanaraba matam masida aikhoi khudimakna warep ama khaktangi makhara unsinduna satminasi awaba tarakpa matamna punna sakatminasi tongan tongan malup singna su tongan warep singlaw bu tawroi siloinana yellow mi singna kuki da lam yon siloidabani
ꯌꯣꯟꯈ꯭ꯔꯕ ꯂꯝꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯁꯤꯟꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯗ ꯁꯪꯖꯐꯝ ꯄꯤꯔꯨꯕꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯍꯥꯏꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯗꯤ MP ꯁꯤꯡꯗ ꯄꯤꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯣꯜ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡ MP ꯒꯤ ꯑꯣꯐꯤꯁꯁꯤꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ RPI ꯑꯊꯋꯥꯂꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯂꯟꯈꯠꯄ ꯍꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯁꯨ ꯑꯣꯏꯕꯅ ꯄꯥꯡꯊꯣꯛꯂꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯈꯪꯍꯟꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅ ꯍꯥꯏꯈꯤ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯣꯛ ꯁꯚꯥꯗ BJPꯒꯤ MP ꯑꯣꯏꯔꯤꯕ ꯄ꯭ꯔꯀꯥꯁ ꯆꯟꯗ꯭ꯔ ꯁꯔꯥꯡꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯋꯨꯃꯦꯟꯁ ꯑꯦꯟड ꯆꯥꯏꯜ ꯗꯤꯕꯂꯞꯃꯦꯟꯠ ꯑꯣꯐꯤꯁ ꯑꯃꯗꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯕꯦꯖ ꯇꯧꯕ ꯑꯆꯧꯕ ꯂꯨꯞꯃꯝ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯔꯥꯈ꯭ꯌꯥ ꯃꯟꯆꯀꯤ ꯂꯨꯆꯤꯡꯕ ꯁꯨꯔꯌꯀꯥꯟꯠ ꯀꯦꯜꯀꯥꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏ ꯃꯄꯥꯟ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯉꯝꯈꯩ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯕ ꯇꯉꯥꯏꯐꯗꯦ ꯁꯨꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯅꯤꯄꯨꯔꯗ NRC ꯆꯠꯅꯍꯟꯕ ꯑꯃꯗꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯔꯤꯕꯁꯤ ꯂꯦꯞꯍꯟꯕꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤꯔꯣꯜ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯃꯥꯡꯂꯦ ꯍꯥꯏꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯂꯧꯊꯣꯛꯐꯝ ꯊꯣꯛꯏ ꯉꯝꯈꯩ ꯄꯔꯤꯡꯗ AR ꯂꯩꯅ ꯂꯩꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯂꯛꯄ ꯂꯦꯞꯇꯕꯅ ꯃꯈꯣꯏ ꯊꯝꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯕꯨ ꯇꯝꯊꯤꯅ ꯐꯨꯗꯨꯅ ꯍꯥꯠꯅ ꯍꯣꯠꯅꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯔꯀꯜ ꯑꯍꯥꯎ ꯀꯣꯝꯕ ꯀꯨꯀꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤꯒꯤ ꯀꯗꯔ ꯈꯔꯅ ꯇꯝꯊꯤꯅ ꯐꯨꯕꯒ ꯂꯣꯏꯅꯅ ꯂꯥꯏꯐ ꯊ꯭ꯔꯦꯠ ꯇꯧꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯛꯁꯦꯟꯕꯤꯌꯨ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯕꯣꯏꯁ ꯈꯣꯝꯅ ꯍꯥꯏ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯅꯕ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯒꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯈꯨꯠ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯅꯗꯕ ꯊꯧꯑꯣꯡꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯗ ꯁꯤꯔꯛꯂꯤꯕ ꯃꯣꯔꯥꯜ ꯈꯨꯗꯤꯡꯃꯛ ꯆꯨꯝꯗꯕ ꯑꯃꯗꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯁꯤꯡꯒꯤ ꯌꯥꯝꯗ꯭ꯔꯒꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯝ ꯐꯨꯔꯨꯞꯀꯤ ꯑꯄꯨꯟꯕ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯨꯞ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯔꯇꯔ ꯑꯍꯥꯎ ꯀꯣꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯥꯔꯇꯔ ꯑꯍꯥꯎ ꯀꯣꯝ ꯍꯧꯈꯤꯕ ꯖꯨꯂꯥꯏ 28ꯗ ꯏꯝꯐꯥꯜꯗꯒꯤ ꯈ꯭ꯋꯥꯏꯔꯦꯟꯗꯥꯛꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯕ ꯆꯠꯄꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯐꯩ ꯑꯦꯔꯤꯌꯥꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ 30ꯔꯣꯝꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯦꯛꯖꯥꯝ ꯍꯟꯕ ꯈꯛꯇꯅ ꯆꯠꯊꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯨꯞꯁꯤꯟꯕ ꯌꯥꯔꯣꯏ KSA DM ꯀꯣꯂꯦꯖ ꯑꯣꯐ ꯇꯤꯆꯔꯁ ꯏꯗꯨꯀꯦꯁꯟ DM CTEꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 23ꯗ ꯄꯥꯡꯊꯣꯛꯈꯤꯕ BED Entrance Exam 2023ꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁꯀꯤ ꯀꯣꯏꯁꯟ ꯕꯨꯛꯂꯦꯠꯇ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯌꯥꯝꯕꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯃꯄꯥꯔ ꯃꯌꯦꯛꯀꯤ ꯈꯦꯠꯅꯍꯟꯗꯨꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯍꯟꯈꯤꯕ ꯑꯃꯗꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯊꯤꯒꯠꯄꯤꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯕ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ KSAꯒꯤ ꯃꯥꯏꯀꯩꯗꯒꯤ DM CTEꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯄꯥꯡꯊꯣꯛꯂꯛꯄꯒꯤꯗꯃꯛ KSAꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ T ꯔꯟꯖꯟ ꯃꯤꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯏꯁꯟ ꯕꯨꯛꯂꯦꯠꯀꯤ ꯑꯆꯨꯝꯕ ꯋꯥꯍꯪ ꯈꯔꯒꯤ ꯄꯥꯎꯈꯨꯝ ꯃꯄꯥꯗ ꯐꯣꯟꯠꯁꯃꯦꯛ ꯈꯦꯠꯅꯍꯜꯂꯝꯕ ꯍꯥꯏꯕꯁꯤ ꯑꯔꯣꯟꯕ ꯂꯧꯊꯨꯅꯕ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯊꯣꯛꯏ ꯑꯦꯛꯖꯥꯝ ꯅꯧꯅ ꯍꯟꯕ ꯈꯛꯇꯅ ꯆꯠꯊꯈꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯨꯞꯁꯤꯟꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ BED ꯍꯥꯏꯕꯁꯤ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯈꯣꯡꯗꯥꯅꯤꯡꯕ ꯑꯃꯗꯤ ꯈꯣꯡꯗꯥꯗ꯭ꯔꯤꯕ ꯀꯌꯥꯒꯤ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯅꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯣꯔꯁ ꯑꯃꯅꯤ ꯂꯩꯕꯥꯛ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯌꯪꯂꯦꯟ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏ ꯁꯦꯝꯕꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯁꯤꯟꯐꯝꯗ ꯆꯪꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯀꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕ BED ꯇꯝꯅꯕꯒꯤ ꯏꯟꯇ꯭ꯔꯥꯟꯁꯇ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ
Maram aduna mara leba miyoi sing mathakta college asigi principal na action lokhanaba honagadabani loinana mari lenaba department su hiram masid miyeng sangduna asumba puthonaba mari mara leba sing mathakta action lokhatpinaba case na appeal tarakli loisulak poina to papo mana athoba pebam sitaranjan laikhidabagi ningsing thoram pangtholagani MSF awang pok lamdam dagi tamchiraba madi malemda sunadraba Armed Forces Special Power Act 1958 pumlo lokthunabagi damak thawaina ponta pigraba miyamgi athoba amadi Manipur Student Federation MSF ki lamjing lamtak po iramba athoba pebam sitaranjana laikhidaba numit ki ningsing thoram lakliba August 13 ta pangtholagani haina MSF ki President in charge Hizam Rosana Thadorak pas chirol aman haidi Siol aduna hai miyamgi hingbagi hakidamak thawaina ponta pihiba athoba sina laikhidaba numit asigi ningsing thoram saliba kumja asigisu Taragama Palak Suba students years day 2023 to Hexel Right to Life Haina Pangtholagan Haidi Siroladuna Makataraduna Manipur Student Federation Mairoi Singamadi Lamdamasigi Miyamba Lamjing Lamtak Pirambalup Asigi Pautak Loi Oiramba Athawa Pebam Sitaranjana Iraisa Singidama Tawaina Ponta Pikibani Athawa Pebam Sitaranjana How Laukiba Pirep Iraisa Singna Ikai Kumna Utpagaloinana Eko Gitungi Punsigi Damak Masaktopa one took labor Kunamigi Saktam Kahandana Sahili Singani Hiena Ledak Lava Lamdamasi Kalhona Bugidamak Say Kuding students martyrs them de Haina Pangtok to Nakli Tawaina Ponda Pikraba Sigining Sing Toram Pangtok Nava Honava the Lamdamasiki Miam Sil Gimateng Port Gimating Matitangai Fataba Mating Sing Tobi Hypagaloinana Atau Basibu Ikai Kumna Utpoina Numidang Matana Yum Tong Kudinda Mera Amam Katpi Haina Miyam the Mahiru Lup Asigi Makedi Haizarakli. Ado Hoxikuina de Miam Paus Matanga Shinjara Gamas Miam Puna no Bob did Naminasi.